आहान बदंग सिंगी मुरुब पॉक्सिंग चुराचांदपुर की जेएससी का मणिपुर सरकार का अनिसुबो इना ngasi wari sanakre जेएससी की माइकई दिगी कमेंट पीबा पामदे फोंदोकलमले क्लास 12 एग्जाम के फिजिक्स की क्वेश्चन लीक ओइबदा हकथेंगना सेनब ओजा मरी फारे अमदी इम्फाल वेस्ट पुलिस ना लुपा लाख तरा निपाल हेनबगी युंगांग फारे सुंजरे आईएसटीवी की पाउमेंग ताबिरु बसिंग तरानोक सोलन पाउ संदोन पिजरे आईएलपी बिल की मायोक खोंजंग संगसिन बदा चुराचांदपुर मुई मापल लेखिदबगी मतंग संख्रिब जेएससीगा मणिपुर सरकार का अनिसुबो इना ngasi wari sanakre चीफ मिनिस्टर की सेक्रेटरीट हॉल दा चीफ मिनिस्टर मसा यावना कैबिनेट मिनिस्टर सिंसु wari sanaba du सरगाखी जेएससी की माइकई चीफ कन्वेनर मांगथिंग खोफ यावना मुई तरा हुंदोइना सरगाखी अयुकी पुंग तरामाथोइदगी नुंगथिलगी पुंग 2 मिनिट 10 फाव चथिकिबा wari sanaba du लोरबा मतुंगदा जेएससी की मुई सिंग पाउमी सिंगदा wari sanaba si यासिनद्री हाइबा वाफम नतना अतोप कमेन अमत पियु हाइबा याखिदे यामना थाजनिंगाई ओइबा सोर्स अमगी मतुंगिना जेएससी की माइकईदगी मणिपुर सरकार दा थमलिबा चार्टर ऑफ डिमांड सिंग मनुंगदा सिंगी लमदा 6 शेड्यूल चनहनबा ममांगी सरकार ने डिस्ट्रिक्ट तरेट लाउथोकिबा हंदोकपा अमदी लेखिद्रबा मुई मापल गे इमु मनुंगदा लुपा लाख तरा तरागा लुइना सरकार की सानबा थबा अममम पीबा अमदी थौदो दुदा असोप नंखरबा सिंगदा लुपा लाख अममंगा लुइना सरकार की थबा अममम पीबा हाइबा वाफम याउरी हाइरि Sorry, there is no negotiation, please. Okay, please don't buy. काउंसिल ऑफ हायर सेकेंडरी एजुकेशन मणिपुर लोबा हंदक सही क्लास 12 की एग्जाम के फिजिक्स पेपर क्वेश्चन लीक ओई हाइबा वाथोकता हकथेनन सेनब ओजा मरी पुलिस ने फारे फारब ओजा सिंह लिलोंग लेबा गैलेक्सी इंस्टीट्यूट ऑफ साइंसेस के ओजा सिंह ने काउंसिल की ऑफिस ता पांगथोकिबा पाउगी मिफमबदा सेक्रेटरी डॉक्टर एम विद्यासागरना फिजिक्स थोकप निमित्ता सोशल मीडिया दा क्वेश्चन की सरुख खरा थादरोखी हिरमसिगा मरी लेना काउंसिल ने पुलिस ता केस अमा फाइल तौदुना सेनब सिंह फाबिनबा हाइखिबगी मतुंगिना ngarang masida senaba miyoi sing phagalakibani mokoi sing adudi galaxy institute of sciences ki oc md abdur rahman apokpa md nizamuddin lilong atokhong mark school asigi principal su oi hairi nomaithem mohen apokpa n gaurasinga kaksing mai lekai mark school asigi assistant oc ni gurumayum premchand sharma apokpa lekhidraba jitkanhai sharma mayang imphal thana lekai mark प्रभाती कॉलेज के असिस्टेंट प्रोफेसर ने लोइना सेंटर असगी ओइना काउंसिल के एसओ इंचार्ज पुबनी अमदी नामैरपम रोमेश अपोकपा एन याइमा तेंथामय लेकाइदगिनी मार्क सेंटर असगी एसआई ओइबनी मखोय मरी हौजे हौजे पुलिस कस्टडी दे लेरी सेक्रेटरी न मखा ताना नियम की वांग मदे सेंटर असिना सथकिब थोंग असिना मथंग सगी काउंसिल के एग्जाम सेंटर ओइब ककलगनी अदुगा स्कूल असगी मथकता काउंसिल की मिफम मफम मतुंगदा करी एक्शन लोखट कदगे हाइबा मिफम अदुना लेपकनी पांगथोकिबा फिजिक्स के एग्जाम छात्र महिरुई सिंगना अमुक हन्ना हनगदबनी हाइबा कनबो वाफम लाखे अदुबो हंदक पांगथोकिबा परीक्षा से मणिपुर के इलेक्शन लेबदगी थेंगतना पांगथोके एग्जाम की फॉल्सु मतम चाना हाइदोक तब यादव लेबना फिजिक्स की परीक्षा अमुक हन्ना पांगथोकलरोय थौदोसी अतेनबा मतमदा मरा लेबसिंग फागतपदा मतेंग पांगलखिबसिंगबो काउंसिल की माइकैदगी फोंदोरकले हाइखि काउंसिल के चेयरमैन एल महेंद्रना काउंसिल ना पांगथोकलिबा परीक्षा सिदा सोइंगामदनबा अकनबा सेक्शन थोरांग लोखलिंगै सेरक्ता पामदबा थोकदो थोरकपा काउंसिल के माइकैदगी नुवाइतबा फावे अफबा महिरोय पुथोकनबा पांदमदा सही खरगी ममांगदा पांगथोकलंबा परीक्षा की मोंग खरा सेमदोक्तुना कन्ना होटनरी हाना प्राइवेट सेंटर हाइना लेरंबा सेंटर सिंग काउंसिल की सेंटर ओंथोक्तुना अवोनबा म पुरपा ngamkhre ngasi पांगथोकिबा परीक्षा की गैलेक्सी इंस्टीट्यूट ऑफ साइंसेस समदि थोबालदा लेबा वाइकोमनी गर्ल्स कॉलेज ता काउंसिल के माइकैदगी फ्लाइंग स्क्वाड थादोक्तुना येंगसिनबा सेटपदा मियामना अपन पिरखि फ्लाइंग स्क्वाड सिंग अदुबो सेंटर अदुदगी थोरकनबा होनबदा सिक्योरिटी गे मतेंग फावबा लौखि असिगुम थोंग असिना अफबा महिरोय पुथोकपदा अपनबा ओइगनि गार्जियन सिंग ज्ञान ताबा यामना मथोकताय हाइखे लाइरिक पादना स्कूल कादना परीक्षा थाबा यादि ऐसम खंगनजबा लोइनना ओजासिंग दसु लाइरिक तंबीदना अदुगा स्कूल कादना कॉलेज कादना मागी फंगफम थोकपा थागी अदु फंगबा हाइबसिमसु सिदैसदा यामना चावना थिंगनबा अदुगुंबा मेजर मोइना लखचबनी मसी अखोय खुदिमकना ज्ञान तामिनेरगदी यामना क्लीन नोइबा एकेडमिक एटमॉस्फियर मा
ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯄꯨꯔꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ Physics की क्वेश्चन लीक ओइखिबा सिगी मतंगदा साइबर क्राइम्स यूनिट इन चार्ज ओरिबा एडिशनल एसपी डॉक्टर एस इबोमसाना फोंदोरपदा क्वेश्चन असी लिलोंग लेबा गैलेक्सी इंस्टीट्यूट ऑफ साइंसेस की पियोन वाकिफ कोबा म्योय अमदी सेंटर असिगी एसआई रोमेश अमदी ऑफिस असिस्टेंट सुल्तान अहमद कोबा म्योय असिगी खोजल थौरांगदा इंस्टीट्यूट असिगी छात्र सिंगना हांगबा व्हाट्सएप ग्रुप गैलेक्सी इंस्टीट्यूट ऑफ साइंसेस हाइबसिदा पियोन ओरिबा वाकिफना थागलकपनि हरि तसेंगना क्वेश्चन असी हांगदोकदब मतमदगी ngangkhana institute asigi council gi in charge oriba eso premchana pung nipal minute nefuga mangada hangdokhibani mana hangdokpa du da institute asigi vice principal mohen amadi abdul rahman ayaba pirambani haujikti question leak ohen bida channel myoy sing loina phagalabani na case asi loisile haina phangdokki phagatpani whatsapp group amkha sakoi galaxy institute of sciences haiba छात्र सिंह सेमजब व्हाट्सएप ग्रुप अनी खक लई अनी दुदा कोई गैलेक्सी स्टूडेंट सिंह होइबा व्हाट्सएप ग्रुप अनी खक लई अनी सिदा वर्कशिप सिना थागतपन कोई वर्कशिप एमडी वर्कशिप सिना कोई थागतपनी मतंग मतंग संदोरकना कोइना यान हानबदा हान कोई पसोई कमांडो कॉम्प्लेक्स मार्क लईबा अमहानबा तेनमिनोबम फारगा मतंग मतंग कुंबिरोम दे सम ट्रैक तोरकोदना मतंग मतंग फारगा होजिक अरोइबदा लईबसी मखोई अहुम सिना conspiracy noi only conspiracy makada tanwasi question answer si photo kapaga question asi sinset asi photo kapaga thagat ko orame aduga koi hojikmak koi custody da leibasi koi premchan leire oja premchan esoiba aduga abdul rahman osi oiba oja principal oiba aduga mohen vice principal oiba osi aduga koi romesh SI oiba SI oiba oja romesh aduga pion oiba wakif aduga sultan ahmad office assistant oiba makoi tarung moche koi ngasi police custody longdare wakif siding halobani aduga makoi ngasi police custody se tai trama lawada tai trama da pudi dwan ko lei aduna koina chap chaba koi matolom de horaga makhongda chap chaba kara ri originate tor page habdu koi se khong dere hana payam Lupa lak tara nipal lising marputara mathoi rongi oigedaba yungang Imphal West District Police ki kangbom na phagale hiramasiga mari lenna ngasi Singjamai Police Station da paumi singa unaba mada additional SP law and order oiribi Priyadarshini Laisram na phongdoropada DIG Clay Khongsai amadi Imphal West ki SP Herozet ki pauka matungina mahak masa yauna additional SP Operation Dr. S Ibomsa SDPO Singjamai Devanda amadi OCN Ibomsa gi miang makada sangai prode leiba godown amada ngasi nungtil pung amarom tabada red chatabada yuang sing asi fabni yuang sing asigi mapuna kwagaithel konjeng lekai degi irom itobi ko bat mei amagini mak hauja maki oinadi phaba ngamdri godown asigi mapuna sangai pro mamang lekai degi maisnam bimola kobi mei amagini hari ngasigi phagalba yuang sing adudi McDowell case hompuga manga jackpot case sani nepu OC blue case hompumapal olmok case kungamathoi bear the box kungataret amadi talaf oina sani subna anini Tubox bearna case taratare ni phagalaba using asi excise department ga tanarba matungda ain yoba thabak sing lokalagini mahana makha taraduna Manipur police na ngasi fawda phagaliba yungang sing asi ga yengnabada mamangda phagat khiba sing dagi khwaidigi hena yamba oigani Manipur da panduk thodok sing tholiba sing asi kharadang oiraba su hantahanba ngamnaba ngasi gi drive asi sathabani haiki maram oirakanda akogi makhal makha mayamgi crimes amasung unwanted incidents adagi unwanted oiba akogi activities mayam ama akogi society da shuguma mayam se thok ibase ashibu akoina to some extent akoina karamba mongda mase minimize tawgadage haibasi sum khalappa kanda asigi akogi yu sijina bagi intoxicants marwaina yu se sijina bagi kano se akoina sumba rate se chatharaga sumba crackdown se chathara kanda di saiki magi availability se si khara akoina check tora kanda to some extent akogi crime gi kano me am si so akoina soidana check tawba ngamgani
BJP na lusingba anuba sarkar asina singi praja singa hakthengna unaduna makhogi awada pa amadi apen penda khana nainena bathabak paikalakadori ISTV News na phangba pawgi matung inna singi district singi lusingba sing yawna praja singa Chief Minister N Birenga hakthengna unaduna wari sanana matamama sarkar asina yathokadori pawasina makha taraduna atuba matamda sayol ani khudingi singi lusingba amadi praja singa loinana Chief Minister ga hakthengna unaduna makhoina thengna riba khudongsa daba makhogi apamba amadi singda sothana leiriba sing matau karamna mengkhat kadage haiba se punna phaminaduna khanaminagani hari haiba numit asida singi praja man hekta Chief Minister ga unaduna maki apamba phongdokpa yagadori hari khongtang asi lokhatlaka doriba asigi maroiba pandamdi singi mafam singda sothana leiriba amadi praja singna thengnariba awaba sing district administration na report pikhalakpa matamda grassroot yona report aduda yaroktabana hakthengna makhoiga unarabadi grassroot tagi hauna Karigumba khara semdoknaba amadi ahongba puraknaba pandamda paikhatkadabani hari masina sing tam anigi marakta hena nungsinaba puraknaba yasoba platform amasu ohenba ngongani haina paw sinama khatari atuba matamda paikhatkadurba thabak asi mai paknabagi damakta thoksil thorang kharadi hana mangjawnana yathokkhigani hari Manipur da BJP na lusingba anuba sarkar ama lakhibaga iroinana nauna Chief Minister oiraba N Birena mahaki office jauna sarkar gi loisang singda visitor singna phone pusinba yagani haina order thokrabasu khuathong da leba PWD complex tadi mobile pusinba yahan khidre ngasi nungthil pung ohum nom taba matamda PWD complex ta department asida thabak toba yauna visitor amata mobile phone pusinba yahan khidre yamna ngakningai oiribadi complex asigi gate leriba CID gi personal singna phongdoropada hauzik phawgi oina makhoida phone pusinba yabagi ayaba mata perakpa leite maramasina kanagumba amatana phone pusinba yaroi haiba wafam thamlakhi hari adumapu complex asigi manungda leriba tongan ba department singi khangna sanaba miui khradi phone pusinba yahali hari oreliba piba masida Manipur gi Chief Minister na mahaki office jauna atai sarkar gi loisang sing phone pusinba yaragani haina thokeba order ado department kharana ngakna setrabra haibana singbagi singnaba leire hiramasida mari leinaba singa miang sangbinaba praja section kyana phongdorakle Jiribam Kendrada Independent Minute oina mai paktuna Parliamentary Secretary oiriba MD Asaf Uddin gi mathakta JCLPS na miang sanglagani hari Segarota level lo fasigi office ta pangthokpa pawgi mifam amada nauna convener SARS pokraba Arjun Telhaibana Asabuddin gi haurok phongi matangda JCLPS na kupna thigalubada makhoigi Paripuri asi sinhai oina lesengama samapal subna taruktagi Jiribamgi Sonaipurda leiba horakle hairabasu lesengama samapal kuntra tarukki survey record ki matungina Assamgi Silchardagi lakpa oiramki JCLPS na thamliba base year yenglurga Manipurgi citizen ama oirabasu mahak yelominatte ILP gi iho mai paktingai da yelomi natabasing mikhalda bot lepiganu haina thamgiba wafam tabidana bot leptuna mai pakrabasu ILP gi wafam ikai khumnadabana makpu matam khudingmakta assembly da mathau toba khudingi mieng sangani ILP gi iho da singam sum tamda thajanadan leiribasi government na wari sananaba sinbiu haike mapagi mitop singa sa bot lepiganu thada biganu haibase akoina appeal tawduna laksabadi adu laibak thibadi asap udinna अखोई खोलाओ ताबीदना बोल लेथोखरे बोल काखरे असिनि महा असेंबली द पार्लियामेंट्री सेक्रेटरी सु ओइखरे मतंग सिदा अखोइना बागी मथक्ता अतमनना अदु यारोय हायदना कोइ लाउ खुंबगे कोइदा आंदोलन तौबगी थदोना मथौदि तादि हायना कोइ लौइ अदु मोइनबा चंगसिला इबा खुंजंगसे मसु इकाइ खुंनदबा अमदि मसिउ महांगना तासन दबु सुनदबा से जैसे एलपीएस ना तुकी मते हक्चिन लौबग लोनेना महाकी मफमदा अखोइना मतम पुनमक्ता महागना असेंबली दा मतम पुनमक्ता मथौ तौ मतम दा अखोइना मियंग चंचंगनी हाबसिमदि जैसे एलपीएस न थमलनिंगी Hada Ukul District ki Sirara Khongda Singh Ningkhaibadagi awana taraba singi phibam ngasi Manipur Pradesh Congress Committee MPCC gi President MLA Tien Haukip na lusingba kangbo mun satuni yangsin kre Khongsada da MPCC gi maikai digi awana taraba singi damakta lupa lakh ama ahan bagi oina mateng piki Khongsada da MPCC gi General Secretary Vidyapati Senjam Yauna atei thopuba kya susawaki President Tien Haukip na haikibada asigumba natural calamity na thuanba awana taraba singi damakta di opposition ruling khaidana ningthina thabak tomina darkar oi scientist singi report ki matungina makhata na mafam masida sing ningkharakpa yabagi thajaba leibadagi khul hongdoknabagi thabak asida sarkar na thuba matamda thabak paikhatnaba Congress party ki maikaidagi su taksingani haikhi
मानसु मीटिंग दसु हाई खरे इंटरेक्शन दसु युमलाप निफु गुंबदी चावरक न चटकदोब लेरे हाई रे अदोब तारदी कम्युनिटी लैंड ओइब्रा प्राइवेट लैंड ओइब्रा मागी नॉर्दर्न साइड अमसुंग साउदर्न साइड सिदा हुन लाप कयानो अमसी युमलाप सी पौरप न तंखाई तंखाई 25% साउथ 25% नॉर्थ ता कंसंट्रेट तो हलगा लमगी ममंदो मणिपुर सरकार कबुई खुलेन की मॉडल दा पीहन्निंगे अदुगा युम सौप मखैसु लोय नमक युम साहन्निंगे All Manipur Police Constable Man Civil Viva Bosi completed candidate 2016 na makogi thabak atuba matamda fall lock to o haina khongjang changchan kre candidate singna TG Higher Secondary School mamang digi Chief Minister gi secretary tamna thomjilaki police na post office mapada thatlaba matung association gi mioi ohum khangatuna Chief Minister unahan kre hairi Chief Minister N Birenga unaroba matung uribok pangthokpa pawgi mifam amada convener thinguzum Kiren Mitaina Chief Minister na thajaba pirakpadagi tha amagi oina khongjang komthoknaba phirep lore tha amagi manungda result lokthokani haibigi thajaba lei haike Manipur Sarkar na miyamgi yaifenaba thabak kaya paikhatnaba yathokle adumoinama department kaya amorpana pik thalle haina United Meitei and Pangals Organization na thadropa cherolmana khanglakli landamasida democracy gi wan thok lehelaba matamda Manipur asi sakat thorangda mami tagni haina organization asina phondrole hoji pawgi martana tema bre matang lomanese Hakchangi liver solatpadagi puju singaktaba hakchak choktarba tumra chaba yaraktaba khong hama nungayaktaba singidamat amatta naraba upaidi jolip syrup amasu jolip capsule gur changni sinabiyo Classic Hospitality Training Institute na offer tawzari free 3 months course 1 month theory and 2 months internship at Classic Group of Hotels for minorities and OBC candidates only. Course sing the level 1 certificate in front office operations, level 1 certificate in food and beverage service operations, level 1 certificate in housekeeping operations. Lagliba April tara tareti class hauzagani akak namasit masing ni khudong jab asilaw bihaw akupa marol gidamal Classic Hospitality Training Institute Babina Diagnostics Building 3rd floor Rims Rota. Contact to you. Combined tutorials for CBSE admission open. Class 9, 10, 11 and 12. CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Location course for Navodaya, Sainik and outsiders. Class 9, 10, 12. For details contact Combined Tutorial Office, Sagolban, Moyang Lerak Machin, Bus Parking Imphal. Irudio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencing 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Sampat Suchom Lekai behind Bergyo Hotel. Contact number 8131025634. Break matung da taram noksari makana pausing Maut ki Minister T.S. Sam Kumar amadi Oinam Kendra ki MLA L Radhakishore Oinam Development Committee na Mayalekai Community Hall taran okre Tungda Minister Sam Kumar na lusingduna Kendra sige manungsana leiba liklai karong da satuna sai khudingi phumdi na phumjinduna isaw thokliba yengsin ki phumjinliba mafam ase thuba matamda sengdongna ba khonagani haiki khongsada sina Kaibulamjau National Park amadi Loktak Park ya koibagi phibam su yengsin ki Minister Sam Kumar na Loktak ya koibada lam khopsinduna yung kai sajaliba sing yaroi masagi pata paiba yawrubasu government ki maikai dige kari paikhatpa yabagi haibidu yengsilagani park ki nagyata leiba sing asisu wa kaya thaduna lam koiba sing pukning singsina ba honaragani haiki akoi mang ki biya bagi akibale aduna onnemensi minister ga aduna thin tanara council minister tanara kanda kogi illegal inclusion me amsi kogi tathok ba haitare koi moi gi ju masagi original patale magna madu government na kaino khanara kanda yana bagi tha amada masi koi kan to ba leiba areas ki honorable MLA sin makoi tanara kanda koi biya ba koi mafamje koi samgan ba honagani
Bazar Luna na Tamnabi Panamda Paikala Liba Tabak Torum Singh, Nasimhut Minister Tongnazum Sam Kumar Yang Kre, Kongsa Resida IMCG Mayor Sunil Susaruyaki, Minister Sam Kumar na Imphal City Manungi Drain Singh Asoba Septi Teng Amagum Leramle, Drain Matakta Dukan Sazinba Padahudi Tadaba Yauri, Dukan Pamil Singh na IMC na Piriba Sana Kangrol Ngang na Satkadabani Haiki. Imphal City da inong kitang jo ising tumba. The Madam Namtiba Mayamsi, she's a male course and factor the maneva. I don't know, Jig. Kano sila di drainage system jam mayam si loina ba koi sing toka ni aduga koi illegal construction mayam si so koi na city si manong dal lefam thokpa rule ki municipal corporation na magi rule ki matungin nas koi ki labor rule do adugi approval permission yaw na koi saramba mayam so koi na loi lok thoka ne si drainage si toilet su yaw magi kano si septic tank ga loi septic tank ba laitre nala ba laitre kano ba laitre mo sa mana jani phal mong le mi se last 20-30 years BJP na lusingduna semliba lenga gasi gamlagi thambal nate Congress tagi MLA sing songthok higadra haibromda oina section view haina BJP Manipur Pradesh ke President Khetrimim Babanandana phongdokre ngarang hana Deputy Chief Minister oramba gaikhangam na phongdokiba wakhamge pakhomoina ngasi party asiga office ta chayolama supna chatharliba contractor suba foundation de thoromda phongdokibani BJYM na sinna pangthokiba thoromaduda Manipur Pradesh ke President P Somorjit party ke chief spokesperson S. Tikendra, IFCD Parliamentary Secretary L. Rameswar, Youth ki Secretary P. Premandasu Sarugaki, Babanandana, India da Congress ki lenga muthatuna BJP ki lenga laklibasi party sige naha singe sobu thodangni Manipur dasu BJP na lusingba government asina thabak torpada naha singna sobu daita logadabani government asi mara setpal lenga oigini haiki. Apoi sarkar chena tum legani kana to control Congress ke pun sian baga kasi सरकार हम इसके लिए है जैसे पॉलिटिकल पार्टी से अंगाव हो गए थे अरे वो पॉलिटिकल पार्टी ना ऐसे कांग्रेस के पूरे स्कीम का बीजेपी ने सेंटर का पाई नहीं था अरे वो पॉलिटिकल पार्टी ना चुनौती का बीजेपी ने चुनौती का सरकार संगे एक कोई गमला सापा थम्बालती ना मुंदार पति के असेंग का थमाल साथ की मतलब ये होरे हुमान पर साथ को जो कोई थमाल असेंग का थमाल नहीं अदुना असी अभी ये सरकार मरा कैंपु मोहम्मद अभी ना काय बदी मनीषु लेके पैसे काय हो अभी सरकार तुम मरा चेत नहीं कांग्रेस की भी चौथो है बनी सेक्शन बनू है ना कांग्रेस ने है सेक्शन बना जुम्मनी है Mamang Sahida Medical Directorate na lokiba tuan post singi khangal aba candidate singda makhoi posting piu haina Chief Minister unana ba thomjilakre Nupilal complex tagi mute kara khangal laga Chief Minister da memorandum ama pesalam le hari 2016 gi December thada ANM Sam Yankai Mari ZNM Sam Hompuni Toy Pharmacist Marfuni Toy Male Health Worker Hompumari amasu multitasking staff Sahunga Hombutara Nepal Mai Pakle Haina Loktokuna offer form Pirabu Matung Sayasi Mars Thad verification power Loy Kravani Hari Council Logduna Houzik Pangtoliba exam gi ngasi mathematics talk pa numita JSCC na koina setuna yang silubada momodel tadana exam pangtholomba center camerum tengre hari MSF ki office ta pangthopa paugi mifam amada committee gi co convener Moirangtem Laxman na ngasi center kunga mapanda yengchin ki CI College Bisnupur da khongban chen gi ong da center gi akoi bida mioi kya lebe thengna ki JSCC na hangbada exam tharbi singi mama mapa singni haina phongdorki Bisnupur Higher Secondary School da sanglubu matamda gate hangu haiba koine yakide exam hall manungda yamna charang na bamong amada leramki security singna jor sanaramki advanced Intermediate College Moirang da nataba pambai season daram badagi fagalaki Moirang Multipurpose Higher Secondary School da guidebook pusinduna nataba pambai season daram badagi fagalaki amarom da Galaxy Institute of Sciences Lilong Center dagi mairoi amana mobile phone season daram ki Little Master Higher Secondary School Samurau Wangoi Higher Secondary School da North Masa Cameron fagalaki haiki Council gi akhoi staff sing akhoi akhoi Thodang Puriba, officers in the Natra, exam centers on duty the Liberiba, SO Sing, OC, AOC, Lone SI,
aduga invigilator singna masagi mathau adu ningthijana masagi integrity wa thamoi sengna tawiduna examination sing asi yamna niyom chumba yam ideal ba mawngda pathomina si hadna ji asi makai degi mari lenam khudum ki mahumda su arobon appeal thamse ngasi angka thopa numita South East Manipur Higher Secondary School Center da mohot silamba ma tanthokre loinana candidate asi examination asida makha tana phamba yararoi hairi tongan ba college sing student union sing general secretary sing mi phama desam ga office ta pangthoktuna coordinating committee of colleges student union ge thopogada sing khankre committee asi ge convener oina Imphal College ke general secretary wayangbam Ananda general secretary oina Biramangon College ke general secretary Bisal Khuraizum khankre committee asigi mifam ama pangthoktuna college singi award apasing matangda khanaragani loinana mamangi committee na government da langkhalamba demand sing thabo oina pangthokhiba sing khantoklaga memorandum amasu government da langkhalagani hari lamsang kendri hanagi MLA W Brazabidu da sir liba maral matik saba khudam sangdam puthoktrabadi aingi mateng loragani hari lamsangda leba mahaki yumda pangthokpa paugi mifam amada Brazabiduna hauzik MLA oiriba S Rajena hanagi MLA na tha taru henbagi National Food Security Act makada pigada polam sing lothokre agent kharana madugi sel pikhalakle haibasi yumpham yaudabani mamang sehigi April dagi Food Security ki polam sing blockade mamang phawda mari leinam sing miyamda phanganduna lakli masida local MLA gi yaudabana mana khut yaudabani blockade amaram hoiduna tha taru ki pithoktana leiri haina mari leinam department khanglakpa lei lamsangi MLA amasung mari leinam government ki authority na sumba torobadi ngasidagi numit humni gi manungda maunda sirakliba maral gi khudam changnam ga loinana puthoktrabadi court satuna ain gi oba mateng lorgani haiki hoi mai kendra tawba matamda koi kari jawat paligi hari yengjanbagi yai adu masi haksida yeksi makada di MLA haksi pangleitabani maramdi masagi koi gi role di tasena koi gi fair price shops adagi sai transport agency ani na direct tawjugadabane phangdaga sumadu prajana koi mari ne authority da bakkagadabane dana pasha lokto miya mi thokani kotokani koi gi kol legani kokani haibna singba mase tasena exigi mayukta leiba exigi koi gi una taina bagi kano da leiba poni masi yenthokpusu yaroi adu pasha du sumang yaroi miyang gi hak siengse soin phangum thokpani masi phanghan paugi mi phamadуда saru yakeba contractor W mangi babuna lupa lakh ne phuma thoi pikhalak le hariba se contractor singna pikhat kiba leite local body ga loinana ek asigi sana kanglol matung ina miyam da polam sing phanganduna lakle haike National Food Security gi polam sing miyam da phanganbada local MLA gi mafam yaude hanagi MLA na kendra asigi polam sing yenthokpada khut thingjilakiba leite haina songtham basantana su phangdrole mayang langjing da pangtho paugi mifam amada mahakna ek asi mamang sahigi April lagi sanaba haukibadagi kendra sida leiriba agent singna miyam da polam sing phanganduna lakle masida rajniti gi khudong saba launa naba maral chinabagi thaba sethabiginu haike Lalambung High School da chatharkiba talent exhibition ngasi loisinkhre loisinbagi thoramda BJP Manipur Pradesh ke General Secretary Nimbas Nongthombam Lalambung Primary School ge Headmistress ke Susila Lalambung High School ge Headmistress Y Sobarani su surake Senapati Police na Swachh Bharat Mission gi makhada police station ge koibada lamtu sengdokre N. Birena Chief Minister Oirakpada Southeast Asia Cultural Organization na thagat pafundrokli singtom gi khenaba thamdana nungsi sanana punna hengminnana bagi lising makhada Chief Minister na mitei inat ki damakta su tung koina thabak kaya torkani haibagi thajaba thamlakli Young Christians Pioneers Academy gi taramari suba mapok komnon thorom ngasi wangkai ayangpali da leba Maipakpi Girls Higher Secondary School pangthokre Work Together Brings Victory haibathim da pangthokiba thoromaduda Top Nauria Jira Parishad ki member Koizam Itobi hockey ki course Nauriam Jatiyaswar National Junior Hockey Boys lisingani taramanga ge manager Koizam Biren Singha amasung Young Christian Pioneers Academy ki founder Reverend Yaima Sothena maroi bemi sing oina sarwaki Reverend Yaima Sothena phongdor kibada academy asida lamdamasi ki sanori kya national amasung international thak puthok pangamkhre makhatana phaba sanori kya puthokigani haiki hauji makhatana atin break amamuk lominasi
Oza Pain Relief Ointment Khwang naba kok sikpa tang sikpa phu naba na singbada sinaba yarba lipsap group na puthok saba Oza Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Unified Academy admission open. Class 11 and 12 foundation course. Subjects physics, chemistry, biology and mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakatel Bazaar, Airport Road. Amuk suan nataram nokseri makatapa pausing Impalis Commando Madine Pumanga Subasam Rifles ki Kangbuna Kangu Singjin area da ngasi ayuk thibo humbagi thabak sa thabada RPF PL gi miweni fare hari ngasi nungthil pung marirom taba matamda Imphal East ki Kairau Mutum lekai da tata truck amana takpadagi mahiroi nupi masama mapam adumakta da lekhidre bi nupi masa adugi maming M Tanu apopa M Hemosendra Bamon Kampumay lekai dagini Mark Usekonda Leba Merit Scholar English School da Class 9 tamlibi mahiroini ngasi Mark School halakpada laibak thiba tododo nangkhibani Sahi taru khakta ngairiba nipa masa ama sahi ohum khakta ngairiba nipa masa amabu Pukrida Iraq naduna khudong thiba nangadabadagi kanma ngamkhre thaudo si sakhiba tang Nepal gi nungthilpung 3 minute kuntharom taba matamda Yaripo Police Station gi manung sanba Yaripo Pesi makha lakade thokibani sahi ahum khakta ngairiba Lukram robot na Pukrida tasinduna Iraq naduna lerambadagi maki mayamba sahi taru khakta ngairiba Lukram Arnold na Pukrida songthaduna manaw nupaw kankibani hari Lukram Arnold hauze Lukram Laimanai da leiba Sacred Heart English School da Class 2 tamliba mahiroini Spring Charitable Trust amasung Nungba Kendra Citizens Forum na sinduna numit nini satarkiba lemna langbagi camp Kambironda loisinkhre camp asida mioi Chanirom langbaga loinana hidak langthak singsu piki District Legal Services Authority Thawal amadi Wangjing Hodamba Women's Cooperative Society na sinduna nomigoiba legal awareness toromama Kaksing District ki manung senba tokpasing na pangthokre toromadu da Thawal District Bar Association gi Secretary Zakir Hussain Advocate K.S. Arun Jaina Resource Person oiki toromadu loisilakpada Wangjing Hodamba Women's Cooperative Society gi e memana sajibu serawaga mari leinana ahlaman singbu khudol tamduna ikai khumnaki Manipur Legislative Assembly gi Hills Areas Committee gi Chairman gi Mikhal Thasi gi tang tarani thoi gi ayuk pung 13 da pangthoknaba Assembly gi Secretary na notification thokre Mikhal sigi preside tonaba committee gi member V Hanklian hapkre committee gi member khudimakna committee room da ayuk pung 13 da lakpinaba khanglakli Mahakabi Hizam angang hangi Thambal Yoga Dance Ballet da rhythmic oina performance ama MDU hold utkre Ballet asi Hizam Ranjitana Ministry of Culture ki makhada puthokpani ngasi gi thorom aduda WAS ki Commissioner ke Radha Kumar Art and Culture ki Director ke Susila Susurgaki Imphal Kangsup Tamenglong lambi pakthok chokthokpada soklaba lamsingi manungdagi tawthong amasung lamdeng khunawgi miyamgi oiba hearing ama lamdeng khunaw community hall pangthokre State Social Impacts Assessment Unit Environment Directorate na sinduna pangthokiba tormaduda Revenue Department gi Deputy Settlement Officer oramba MD Abdul Salam Lamsang Panasana Love ki President RK Ranendrajit amasung Nauthong Gram Panchayat ki member Singtham Khombasu sorgaki Environment ki Deputy Director Pri Brijakumar na Asian Development Bank ki Sentang Makada paikhalakliba project asing matangda miyamgi wafam loksinduna Social Impact Assessment amasung Management Plan na report senduna mari leinaba department da khangalagani public hearing asi makhatana mafam mari dasu pangthokani hai Lamset Naidab Singbu Restaurant Mapuna Kankhatle Restaurant Singbu su amuk police na kankhatpa tokpiu haina kanglei senu kanba lubna thadropa cherolamana khangalali lubasina sendalambida sangsin kiba leite miyamgi damak kathokbaga luinana sangsilliba lub asibu miyamna sogatpiu hari Imphal Police Commando amasung Nipuma Subasam Rifles na ngarang fare hariba mutum dolen sahi Nipuma thoi apokpa manaw leifam
Kangu Singjin Amadi, Laitonjam Dines Sahin Nepuma, Apopa Lekidraba, Keso, Lepam, Takel Kul, Haribumi Anesi, RPF Amadi Masigi Lanmi, Sanglof, PL Ega Karimuhiram Amatada Marilena de Haina, Fran Asigi Assistant Publicity, Bankum Serolmana, Sangdorle. Ozumakata Nasi Sanu Pau Lominasi. Ngasi sanawi pausingda badminton masanada maming leiraba lamdam masigi naha oiriba sanaroi sahi taramariga thamari khakta ngariba maisna mairaba luwangna Bangkok ta pangthokpa Yonex Sera Rosa BTY International Championship 2017 da men's open single event ta bronze medal fangle April ki tang mari dagi tang mapal phawa Bangkok ta chatharkiba International Championship lisingani tarataretta sahi tarataret makhagida saruk yakiba Vidyasagar Salam pre-quarter final da amadi punsibana ahum suba round da maiti hoki thasigi tang kundagi kuntra fawa Bhopal da pangthok kaduriba taret suba hockey India junior men a divisional national hockey championship da saru yananaba Manipur hockey gi sanori taranipal khanre khalaba sanori sing hayang ayupung taret minit kuntra tabada hockey stadium da laktuna course KSS Uma Sankar da report tawgadabani hari Manipur team thasi tang taramanga da Imphal thadoklagani Federation the International Gymnastics Miang Makada Gymnastic Federations of India na sinduna mamang thagi mari dagi mapal phawa Mumbai da pangthokiba taramari suba cycles FIG aerobic gymnastic judges course da Manipur gi Y Ranjan category gi 4 pass toki lebak mapal gi mioi nepu matoi gi manungda India gi mioi mapal saruk yakibda mioi taruk pass toki Y Ranjan Gymnastics of Academic Level 1 so my pakraba miwini Northeast ki oina ahan boina pass torpada Manipur Gymnastics Parents Association na nungaiba phongdokre Manipur ki veterans polo sanori yumnam jila amasung khatrimum Joy Kumar anida Manipur Governor Dr. Nazma Heptullah na lupa lising tara ki senpam piduna ikai khumnakre Rajbhavan na pangthokiba tormaduda Manipur Horse Riding Polo Association Manipur gi thomi singju sarugaki senpam adu association gi maikai dige governor na khosinakibani polo masana si mutki danaba poni singi masing hangat hanabagi damukta makhoi gi sajik safam sangat naba Union Sport Ministry da wari sagani leba asigi polo association singi apun mamipama kauduna masana si hena sakhot haningbagi apamba governor na thamke Makata na sana wigi pau boy ning tuzum dagi phambigani Yamna magul laiba phajakraba malemda saktakniba Manipur gi poni gi maraibak sahi kharagi matungda kari oirakani haipa tamba ngamdre malemgi lemaidagi soidana mutkhiba yabagi sauna akiba pokle sahi khudingi masing hantharaklaba mutkhiba yabagi akiba leiriba Manipur gi poni sing safam leitabadagi awaba kaya mayoknari Sada landa amadi port putok pusinda sizinaramba si hojikti sagol kangjai de sizinaduna lanai club organization singna masa masana wana loiraga sahi amada polo tournament kaya de sizinaduna asobu thonang loriba Manipur gi sagol sing safam leifam leitabana constituency of Manipur Pay Conservation and Development Board na constituency asiki manungsanna feeding plan of Manipur poni gi the Cattle Trespass Act 1871 gi sanarol gi wangbada apang masana ba sarakta tholakpada gari na thengba amadi plastic sabagi sihiba kaya asina Manipur gi poni masing hantarapagi saurba maram ama oiri asigomba tho ningdaba laibak thiba thong asigi matangda Manipur Horse Riding and Polo Association gi Technical Committee gi Chairman and Bedezina laingak sasan gi miyang singsilladuna mahangna phongdorakpada akoina huji appeal to taragadi Manipur government da akoina sagon chafam PBU akoi Manipur gi sagon ase mut khigadabu kalhausi magul leiba sagoni pithibida maming leiwa adugo sagon sigi mapana akoi Manipuri heba akoi Manipur heba se jaga ama khoi protect toroga brahmagi makuttagi ato october nagin state country lagi akoi na ngaaga Manipur heba ma akoi thamamba ngamami se akoi gi sagon heba sigi matengi aduna aina hoji mayamda bazaar singda sagon na lambi da leibada awaba jo akoi hoji nungaitaba mayam di thoibado akoi punna madu
ꯑꯩꯈꯣꯏ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯁꯤ ꯑꯋꯥꯕ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯂꯩꯇꯦ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯅ ꯂꯝ ꯑꯃ ꯀꯟꯕꯤꯌꯨ ꯁꯒꯣꯜꯒꯤ ꯆꯥꯐꯝ mahangna makha taraduna sijinadraba manipur sarkar gi veterinary department gi fodder farm haukiba sahi sok lising masapon humputra mapalda semkhiba manipur horse riding and polo association na sok lising ani sumna mangagi august amada manipur pony farm onthoktuna mafam masida sagol yoktuna masing hengal hanaba honari haingangi ibodong marjing da mamangi palamba sarkar na sagol thamnaba semlamba dusu machinja gi awaban leibana tongan tongan ba lanai club singi sagol thamlubu sing asiana tholakadra kibadagi lokthok bana sagol amata leitre hangduna leire haiki manipur sarkar na khoida 30 acre gi lamama lamphel area da pibi polo sanabam sagol gi machinjak chabam loina na sagol gi ato activities mayam haibam phamsi tawduni haiba 30 acre gi land se pibi base yamna lo laing oiba ising thumdan da loibum maram oidana khoida sahi taram ki mamang gi pibirakpani adu orgasu akoina madu fully utilize tawngamde aduna hoji akhoi si madu thongana bo hona boda akhoni estimate tawda ko taramu hena changa do balaiba adudi kari tawga akhoi si yani hena khanbadagi hoji municipality ki dumping area zone ohlaga madu mathakta akhona laibak si foot ama makhai gumba hairaga aduda napi maru tharaga akhoi sagonji hingnaba akhoi honajari haingangi area loina chinggi wangmoda akhoi khundra komgi mafam kharadasu si hona biragadi hoji honai basi mafung phana akhoi gi loira aba matamdadi akhoi manipurda sagon si kharadi phadana hingani haibagi asa amadi akhoi tawjari polo tournament togdabadi yai polo kandabadi yade pony leitrabadi tournament su lekhiba tabani mangki gadoroba manipur gi pony kanbada asobo thongdang loriba kamdio amadi memton memorial riding school singjamai gi songtham ajit masagi sagol kuntra yamna wana yogli yumda loibada awaba mayong nabadagi lampen patki khudong chaba mafam yengduna thambada ising isaw gi awaba mayong nabana sagol sing sorokta afang plastic ki posai sasin khibadagi sikhiba sina pony masing hantabagi masa ama oiri akhanaba miyeng loinana long term policy seminaba mari lenba singi puring singsilagli koi manipur sarkar da kona aina appeal to janin bani koi polo gi pony bu yokat ba taraga di koi gi grazing field si lamphel nataraga su atopa side ani humda view ani hum yang biraga masida koi gi polo pony gi damakta preserve to ba ai pamje ai wakhalonda aji lamphel area da aji koi ne yang jabada sagol sabam amata leitre habi ai except NIT aji development tawriba Central University kaw gi siju adum sahi chupa ising thumbajin hai November tani koi ising gangadu jadu matamda khaktana grazing tawdi adabnina November ragi de koi polo season hore till March pau de koi polo season lei mahi matamda koina sagol ji development ji masa health oina wa thaka hogu matam se akoina June July August September saida koi thaka hogu matam se koida polythene chasalaga collect tawna siba kongayama gari na thorna si mamang jaida last year da when I sum pajabada 50 plus orangan segon si gari na thorna ga calling na nada pupu pungdong bamna sinduna lamlai high school playground pungdong bamda tha sigi tang mari dagi tim kunma thoina gurmari thona khaidukuna chathariba ahanba paradise union pungdong bam pupu cup imphal east district under 79 aside football tournament ki ngasi sanakhiba ahanba match ta BSC Indian Army khabamna YDCL pungdong bambu goal ahum ani da maiti pa pikre BSC Indian Army khabamgi mai papagi goal singadu kiran na match ki taramari subamari kunma thoi suba minute goal ani sanki atopa goal aduna bidya sagarna match ki yang khayum desiba minute sankhibani match asida maiti khiba YDCL pungdong bamgi goal ani du KS Lucky Sanamadi L Foreign na match ki tare suba madi ni phuma thoi suba minute sankhibani match asida BSC Indian Army khabamgi sanaroi lamjingba Emerson namadi YDCL pungdong bamgi mani sanada center referee na unsporting behavior ki namak yellow card utkhi tournament asigi ani suba match ki sanakhibada PGA pungdong bamna SRB nongdambu goal ani amada maiti ba pikhi PGA pungdong bamgi mai papugi goal ani du W athoiba amadi W Rahul na match ki nifuni toi suba amadi yankai suba minute chanduna match asi mai pakhibani match asi da maiti khiba SRB nongdam yamata ngareba goal adu KS Anisna match ki kunthar taruk suba minute sankhibani
मैच असिदसु PGA पुंगदोंगबंगी सानरोय W राहुल दा सेंटर रेफरी ना अनस्पोर्टिंग बिहेवियर गिदमक येलो कार्ड उठकी सथरिबा टूर्नामेंट असिगी हयेंग अहानबा मैच दा STT सेक्टा अमदी MPSA टीम B पुंगदोंगबंगबा सानगनी अनिसुबा मैच दा BFC मोइरांग कंपू अमदी FC हेकंग मपाल टीम B गा सानगनी थासी तांग तरा मंगादगी कुनिथोय फावबा हरियाणा की रोहतक ता पांगथोकदोरिबा तरिसुबा हॉकी इंडिया सीनियर वुमेन नेशनल चैंपियनशिप ता मणिपुर टीम की सानरोय तरनिपाल अमदी ऑफिशियल अनि ngasi खुमल लंपाक हॉकी स्टेडियम दगी मणिपुर हॉकी की प्रेसिडेंट ओलंपियन KSH थोइबना लमथाखरे NG थाबालैमा अमदी P इनाउचाना मणिपुर टीम की मैनेजर अमदी कोच ओइगनी Tagasari boy, hoji makata na ngasi nong bigoy kiba ay ngasa ki pau lobise. ICAR lampel pataki pirpa pau gi matung ina ngasi gi khwaidigi sakhiba degree Celsius kuntare 10.9 khwaidigi ingba degree Celsius kunithoi 10.1 Nungsit yaw ising manil gisang ayukta sa damar punitoy nungtilda sa riyang kay matoy oiki ngasi nung sukide Loisila promori pausing Surasampur ki JSC ke Manipur sarkar ka ni suboina ngasi wari sana kre JSC ki maikai digi comment pibo pamde phongdol amle Class 12 exam के physics के question leak ओई बिदा हक थेंगना न सेना बा ओजामरी फारे अमदी इम्फाल वेस्ट पुलिस न लुपा लाख तरा नेपाल हैंडबगी युंगांग फारे नसिगिदी एस्ते बिन पिजो पाउ मता स्लोजरे मेंग ताबी कुनो पोमु करना Manipur da han boina medical bu pamjaba singidamakta Eklavya Pre-Medical Coaching Center na khanaba chahi anigi 2 years nurture course for NEET UG 2019 June 15 dagi hauzagadori chahi ani sida class 11 12 ke saruk tangkak naina NEET UG CBSE kosem da hangkiba question ma'am nainagani loinana NEET UG 2019 ge hanba attempt mai paknaba macha khaina taktuna test series pangthokani course asigidamakta class 10 thakiba 11 kagadabu medical bu pamjaba mahirui singna NEET UG 2019 ge exam da mai paknabagi damakta Eklavya Pre-Medical Coaching Center Khayathong Pukri Achuba Mapalda Lakpiduna Apupa Marol Khangbiba Yagani Ekhogi phone number D 9856115709 English for all competitive exams, spoken English and grammar, English for